Morgopal, Salai Private Limited ki Siamin Oramba Narimum Samarjit Punga si Special Just NIA Manipurna Matam Sangna Akak Nabalaitana Vel Pigre. Miramdagi Fakiba drug casing CVI the Sinavu, Tasi Taratureta Delhi Police na drug faba the Senaba, New Ani Miamda Sakhangaluhaina, MPCC na Dabi Tauri. Amadi, MC Narigagi Fan Atuba the Tadopio, Taruksuba General Pansai Election Matam Sana Pangtopio, Haiban Singba, Davi Sing Taxiladuna, release at Kray. Krumzari, IS News Ming Tabi of Kwaipuna SHYAMKANHAI Takalaman Taran Uksari. COVID-19 naging aktok na nabagkutoy na hambiyo and sanitizer sa tunabiyo, mask upiyo, photographing distance hambiyo, yari ba magkay, vaccine dose na kaptopiyo, section man na po na maki, yay fabani. Hauzik, pao, sando na pizari. Salai Private Limited ki Siamin Oramba Naremam Samarjit Pungasi Special Just NIA Manipurna Matam Sangna Akak Nabalaitana Bel Pigre. Accused Oriba Samarjit Kaloinana Mio Maribo Iron Gimayuk Tabak Tawi Haiduna Kumzalis Nikon Matwagi Mars Ahumda Faduna Zel the Tamlakivani. Samarjit na Kota Langkalakpa Pli Amagi Matungina Mahak B8 Hairiba Anaba si Labor Maramna, Dr. Giyathang Matungina, Mahag, Bangalore the Labor, Nemansta, lying Sataduna, Labor Galunana, Matam Matamgi Wibhak Sang, Sekap Matau Taba Maramna, Mahpo, Bel Pibinaba, Hijera Kibani. Dr. Gimaru Ibasi Sang Sing Yang Laba Matunga, Special Just NI Manipu, Arkimemsa Devina, Samarjitpo, Absolute Bel Pibada, Ayaba Pikibani Hai. Manipur Fauraga Putokiba Yamlaba Drug Sing Lepalaitana Miram the Fariba Sigimatanga Lengangna Tizin Pam Toi Haina Manipur Pradesh Congress Committee Gi Vice President Hariso Goswami Nafongdorakli MPCC General Secretary Mega Sandra Mangang Amadi Mahilagi President M Samana Sar Yaduna BT Rotalaiba MPCC Office Tanga Sipang Tokiba Paugi Mifumamada Hariso Goswami Namaka Taraduna Sahi Manga Tarulom Asida Popi Thabamadi Heroin Sungpam Kaya Manipur the Lady Haina Delhi Police Ki Deputy Commissioner Special Cell Alok Kumar Haiba Wafam Next the New Singda Fonakre Masida Natana Kumzal Singani Kunitoy de Lupa Kroli Singa Magachani Kumapan Romgi Oigadaba Heroin Brown Sugar Opium na Singba Nisagi Polam Singsu Pakatungam Ki Haina Manipur Lenga na Fong Topa Laikre Manipur gi Pukiba Yamla Badrak Pagat Kiba Kimanungda Kumzala Singani Kunitoy da Fagat Kiba Sing Adudi July Kun Mangada Lupa Kror Kun Rongi Yawa Tablet Gawati dagi Fagat Ki August Anidasu Gawati dagi Lupa Kror Tara Mangarongi Heroin Amasong Morphine Fagat Ki December Tara Mangada Gawati dagi Lupa Kror Tara Mariga Lupa Lak Amarongi Oigadava Yawa Tablet Fagat Ki December Tara Nipandana Kasar de Gilupa Kro Chama Humudra Romgi Yava Tablet Fagat Ki December Ahumdana Orissa Police ki Special Task Force na Brown Sugar KG Amaga Gram Sahum Kuntramanga Fagat Ki Amadi Kumzal Singani Kulum dagi February Tarada Assam gi Karvia Long dagi Manipur dagi Lakpamioi Ani dagi Lupa Kror Kunmangarongi Oigadaba Heroin KG Mari Fagat Ki Balaikre Masigi Matung Thasigi Kunda Delhi gi International Narcotic Drug Bust na Vastet na Thadorakpa Special Cell Press Release Amada Manipur, Assam, Uttar Pradesh, Bihar, Punjab Amadi Delhi da Operate Tauba Drug Traffickers Gang Kutpu Amalai Haiba Akang Naba Pauma Delhi Police na Pangbadagi Thasgi Taratureta Manipur Masa Anina Tonglakpa Vreza Kar Amadagi Malim gi Kaitiel da Lupa Kuro Tararongi Oigadaba Opium SHYAMKANHAI Pakapangam Kibane Delhi Police na Fagalaba Mio Ani Adudi Haingang Police Station gi Manung Sanba Laifam Kunaudagi Ranbi Elias Tinku Apok Paswarap Amasung Loyangamba Apok Itosani Hairi Lamdamasigi Lengak Asina War on Drugs Lauk Toktuna
akan mamawongda nisa thingnanaba honaribasi asoiba khara leibugumna tawri mapalamdagi fagatliba drugsing asigi matangda thigatpa mathau tai masida lengak pairiba mioi singa samnaba amadi asaw asang kayagi khut yaubugumna tawri miramdagi fakiba drug ki singadu CBI da sinabiu amasung thasig taratreta Delhi police na drug faba da senaba mioi ani adu miyamda sakhangallo Warren drugs hairaga popi pambi paktak mana thab adu muthat pakhak tamak oina tawri nakalamromdana liquor regulation policy chanaba lengang na laukthok li haiki Namba Sanop Itosa Haiba Nupa Asi Manipuri Music Sarkar Yauriba Atumba Kaikum Tumba Amagi family Tare Madu subject to confirmation waiting Ma Wayamadasu Madu Yaurungani and Hekaiba Yaurung and Hibadi investigation Maka Pongani and Kali Masida Honorable Minister Punin Badi Yamkana with the Pradan Namariba Adu Depot Soup Karamakay later Nupa said Tadan Miam the Sanduhani drug cartel it was a international drug cartel Haiba Ashishu Akunitina CBI National investigation to Hanini Honorable Minister na Mapan Pariba drugs and Siki Madunda Mariba from Kilopiu Sukam drugs in the set Manipur power the Kamani Sakivano Manipur Ladiba police in the Yamkana Matok Tawupi Adu Moina Matok Tong Saliba Jinadi Tong Kandumba no Matok President Yarum and Havagi as a Pratada Lay Manu Masi Matanda CBI just in a Latin view having Ems Narigagi Senba Sailis in Kunmata Kunitogi Makada, Panduna Ladiba, Fan Atuba that Hadok Piu, Taruk Suba, General Pansite Election Matamsana Pangtok Piumadi, Pansite Sakti Sinabu Haiba, Dabi Sing Tax Laduna, Manipur State Pansite, Parisatki Miang Makada, District Pansite, Parisat Tawal Sinduna, Masitawal Districti, Kangaboktagi, Disi Tawalgi, Get Forward Rally Masat Cray. District Pansite Parisat Tawalgi Makada Ladiba Yam Laba Pradhan members Singabadi Tongan Bami Sing Yang Nangase Pung Taramatu Tarapada Kangabok Kulakpam Lekai the Laba Lalamando the Pulaba Matunda Rally Adu National Highway Cham Anida Laktuna Tawal ASP office Mamang Fauduna DC Tawalgi Gate Tamna Laki Release at Kibamiam na Kolau Kayasu Lauki, Pansite Parisat ki members sing aduna DC Tawal gi Gate Europada, Tawal Police Station gi, Second OC Sudhina, Lusingwa Police Team Amana, Tatuna Tamki. Tung the DPP Tigi, Mioitaruna Saba Team Amaga, DC Tawal Unaduna, Memorandum Pishinduna, Wari Sanaki, Nasigareli Aduda, Financial Year 22 Gagi, Material Component lupa koti sahum ani lengang na putokadabani NEFMA's National Electronic Fund Management System Manipur sana halu Pansite election atubada pangtho o Pansite Sakti Piwamadi Singamasung Tamgi job card holders singi kusumal Manipur lengak na atubada putho haina thaba play card singsu sijinaki Equity Pitokun Popa, wages portions, Amtuna Pierre Tobu, Madi, Equity Pankokana Ladiba, Manipuri Pansite election among the Kebinina, the Cynthia Laudana, Tam Lepergasu, Nasip of the Pankokana Ladiba, election as a Pankoku, Amadi, Equity Mapumoiba, Pansina, Penriba Samesaki, Manunda Moediba, with devolution of power, with Pansite Sakis in the Biba have to do with Tanganka the Mamangi, Peres Gana Laudun lying a ship of the project, Maming the Guina, Chinda, Pivituna, Lady, I will financially reflect of Vide, assume my arm say, Ma Sakla Blangarsina. Biduna Equity, and in Wapamba, Manipuri Plaza Singi Kusuman, Manipur the Ladiba, Missingi, Matibagi Muta, missing Pupung. Kumzalis ni Taramatu Tarani Toy Matamdugi Congress Lengan Saramba Kundrapam Kemdragi Yumnam Kuno the Leba Ishika Police Outpost Asi Atabamatam the Yumnam Kuno Police Outpost Haina Maming Ontoka the Bani Haina the Gold Star Club Yumnam Kuno Awang Lekaigi President S. Indra Kumarna Fungdorakli. Wafamasinga si Manipa Press Club ta Pangto Papawing Famamada Fungdokibani Mahangna Makha Taraduna. Lofam sit number 102 Ariba Pata 515 Anoba 681B 86 Asi Yumnam Kuno Kungang the Leba Maramna Yumthang Nariba Kungang Isikagi Mamingda signboard Tesilapana Maram Oiragatungda Kungang Aniki Marakta Lamgi Matang the Say Nabakaya Tolapayai Marinabasingda
Isika Police Outpost ki matangda knowledge amata leramdre sahi cha kaya nungsi sanana amaga amagi mateng pangnaduna hingminariba yumnam kuno amadi Isika anigi marakta singsep thajinduna nungsinadanaba sinba yaroi hauji kundrapam kendrugi MLA oriba thoksom lokesorna matamdugi MLA oina leiringai matamda hairiba Police Outpost asi saramani hiramasi matang di MLA thoksom lokesona athuba matamda sengtok piduna yumnam kunau Police Outpost haina maming onthokadabani Police Outpost asina leiriba mafam asi yumnam kunau ni haibagi marileba documents sing chapsana lei athuba matamda yumnam kunau Police Outpost haina maming onthokdaba taragadi masida tholakpa afafatagi diet pumba MLA na pugadabani loinana kungangasigi Gold Star Club Women Empowerment Association, Village Level Federation, Student Club Yumnam Kunau, Women's Welfare Association na magi asongi miyam ga kusam daraga mapam matam tidana akan ba kongjang sangsilang bagi siem sab lore kongjang asi sangsendringai atoba matamda Police Outpost asigi maming onthok kadabani haina so fongdorakli Police Outpost haina signboard theselakpa amadi sajilakpa masina maram orega ngapno amadi sika matam sana nuksi sana na leminarakpa anigi marakta lam gi matang da chai na pakya tholok yai maram aduna sika Police Outpost asi athubu matam da yuna kuno Police Outpost haiduna maming othokadabani athubu matam othok ta gadi phal sakro se thinjelakpa yauna makhal makha ke age khongjang changsin nabagi dam tai koi semba satuna loijare ngasi Council of Higher Secondary Education Manipur ko semna pangthokpa Higher Secondary Examination 2023 in Dom Manma Border Town Mori de Laiba Mori College Mori Amasung Mori Government Higher Secondary School da Science Arts Commerce subject ki mahiroi ahum absent oiki bagalunena mahiroi chomkoni pana exam asir yaki English subject da Mori College da nupa mahiroi humdra mapan nupi mahiroi humdra manga puna mahiroi shamayang marina exam thaki ama absent oiki Mori Government Higher Secondary School da nupa masa mahiroi marfuni pan nupi masa mahiroi Futarok punna mahiroi sham humdra marina exam thaki mahiroi anina absent oiki More police ke kambuna duty nitina tauki amasung koki students organization ke so More block ki volunteers sing so exam adu niyam sumna pangthok nanaba ningtina yengsin ki Ngasidagi haukiba Council of Higher Secondary Education Manipur ko semna lower class 12 examination asida Little Master English Higher Secondary School Shamuro Amadi and Tomso Higher Secondary School Mayang Infal da Manipur gi naha amadi mahiroi singi apun malub MYSU gi Flying Scout ki Center Piduna Yengsin Kongsat Satkare Center ani sigi Principal OCAO CSI Invigilator amasung security personnel singna MYSU da support tawiduna center ani asida pamdaba nungaidaba thodok amata thoktana ningtin exam mai pana pangthoki adabu mairu sing oinadi COVID-19 license namaram oiraga exam thadana metric ta promotion pi kibana mairu singna ahan ba mai unabe exam oibagi pakhatpa mi paiba khara fawba thengnaraki mairu singna wakhal laitana aranba pambai sijinadana exam si mai pangna mai pakna ba hona biu haina mairu singi mafamda MYSU na haijari haina su lubasigi education secretary lunko how kipna thokpa cherulamana hairi Little Master English Higher Secondary School gi oina apun mahiroi samnga nifumari gi manungda absent ani oiduna mahiroi samnga nifuni thoina room 20 da exam tha ke amadi and Tomso Higher Secondary School gi apun mahiroi samri yankhai mari gi manungda tara absent oiduna mahiroi samri nifu marina room tara mari de exam mai unaki mahiru sing marai baklip nana bathari exam asida absent oiduna exam thaba lakta ba mahiru sing adu gi MYSU na nungai ta ba phawi maramasina mathang sahidadi asiguma maru exam asida exam thaba ngamloidabagi mami uragadi problem sing adu MYSU gi office ta mangjong na laktuna khanaraga aikoina pangba ya ba mating oiragadi MYSU na soidana pangjage Khanan naraga exam thaba ngamna ba honasi hainasu appeal tawrakli Masagi yumda upu amada lotuna thamlamba malemge kaithial lupa koti kunmanga rongi oigadaba WY tablet sing phagat pangam kre
ngarang numidang pum 8:15 chatpa matawaida manga suba sam rifles amasung More police station gi apun batim amana More Phai Sam Veng Ward number 3 da asat ok sing sek tawringaida nupa ama singningai oiba mawongda mayumda sangki ubadagi sangsinduna wahang pang sathagi yumgi upu ama hangdok handuna yengbada masing yamlaba WY tablet singadu leiramba thengnakibani Nimidang pung 10 tab adwaida mioi adu fagatuna More police station da kusinagi farabu nupa adugi mamingna Lenzing Zhangzhou Elias Phillips Shahi Kumapan Apokpa Lenlon Hau Jau Laifamna Tenopal District Manung Sana Laiba Ward number More Ward number 2 Dagine Housingna More Phai Sam Beng Ward number 3 da Mahaki Loine Bigalonena Baragi Ka Amada Laibani Hanasu Police Taki Pamba Pawasina Makha Tari Kumzalisung ni kunma thogi November thada thoki ba bihang ambusta chenabani haiba aina thinkraba laloluf Manipur Naga People's Front MNFPF ki kadarama ngarang Mantri Pukri Battalion Assam Rifles na pakat pangamkri haina IZR South na ngasi thokpa sirulaman hairi farba misak adiri lup asigi masana masabo Sergeant Major ni haijaba Solomon Elias Momo Kawi mag Kangpopi District manung sana laiba Yangpopi dagi pakat pangamkibani makha tabu wahang pahongna bugidamak NI Imphal branch ta kusinakri hairi Nakalamaromda Assam Rifles Tenopol Battalion na akang naba pao ama fangbadagi ngarang tiwa humagi tabak sa tabada Tenopol District manung sana laiba Shamol Zangsandagi aina thinkraba lalolof amagi kada ni haiba mioi ama fakar pangamkre faraba mioi adu makha tabu wahang panggi damakta Kaksing Police Station sinakre hairi Center for Study of Social Exclusion and Inclusive Policy na Sinduna ngasi Manipur University gi All Social Science Block ta laiba CSSEIP gi Conference Holder Socio-Economic Conditions of Mighties of Manipur haiba thimda fortnightly lecture series pangthokre tharumadu the Manipur University gi Economic Department gi HOD Professor M Hemant amadi Manipur University gi Assistant Professor Nanjisna Resource Person oina sat yaki CSSEIP gi Associate Professor TS Varatna Thauram Aduga Marilenana Fongdokibada ngasi pangthokliba fortnightly lecture series asina maitai asi karamna nainaraga kari phibamda Lady Haibasi Khanaba amasung Manipurna statehood phanglaba matung amadi maitai gi socio-economic conditions asi hauzik kari phibamda Lady Haibagi matangda nainanaba lecture si pangthokpani mamangda su asigomba khananaba gi tharum kaya pangthokpa su laikri haiki Center for Study of Social Exclusion and Inclusive Policy, Manipuri University Sinzaba fortnightly series on the socio-economic conditions of Maitai Habasi, Koina Paring Naina, Chatharakpa program Amani, Koina among the socio-economic status of communities, particularly Maitai Koi Kamaina, study Toraga, Kari Karamba Jagada, Koiki. Status laibagi haibagi matangda program si mawangna sinjagibani aduga maruoiba program sigi objectives sumasini atu ngasi asi ekoina koi speaker ani kha kaujabani amana ngasi koi socio economic conditions of Maitai si matangda mahakna historical perspective tagi yengaga koi Igi Mari Bangladesh Laibak ta Kundari ba Manipuri Maitai Singa Manipur dagi Bangladesh Laibak ta Mahima Sing Tamliba Mahiru Singa Hena Naknaba Mari Ama Sengban Minaduna E Mari gi Sinau Sing Nungsinaba Puraknaba Tabak Lakot Pahori Hairi Manipur dagi Bangladesh ki Bogurad Laiba TMSS Medical College ta MBBS Aroiba Chahida Tamlibi Mahirui Tarukna Bangladesh ki Konung Dhaka da Laiba Manipuri Maitai Singna Kundari ba Mafam Singda Mahogi Punsi Mahinga Masung Mahogi Yumlai Kairina Singba Sing Yengba Kalunana Wari Watai Sanaduna Igi Marigi Isrinaugi Nungsi Mari Sengwan Minakri Hairi Manipur Laingaki
Public Health Engineering Department, Consumer Affairs, Food and Public Distribution Minister Lai Sangthem Susindro Elias Yaimana Bangladesh da Linkat Kiba Susindro Yaungna Bangladesh da Linkat Kiba Manipuri Youth Forum MYF Naso Maitei Tariba Kun Kayada Makoibo Pubiduna Manipuri Maitei Singi Punsi Mahing Kangminanaba Honagani Hainaso MYF ki Maikei Dagi Fongdorak Paleri Hairi Bangladesh da Manipuri Maitei Singna Ahanba Kundaki Bani Haina Launariba Iscom gi Ariba Club Ama Oriba Iscom Manipuri Club ki General Secretary Soraisam Utpolna Bangladesh ki Mafam Kayada MBBS Tamliba Kayaga Bangladesh ki Maitei Ekoiga Yamna Sirpa Mari Ama Laifam Toi Hainaso Fongdorakli Mathang sa ilising ni Kunmay da pangthok ka doriba mga suba plenary sessions may pang na pangthok na baginamakta World Mighty Council Central Executive Committee CECG Secretary General Yambem Arun Jiribam da thungkre. Mang na pangmis ng unabamada mga suba plenary session asi sugunu mifam na lakliba sahi asi Jiribam District da pangthok na naba warip na kibani. Lakadoriba plenary session asigi thaurang paikat pa haubagaluna na Fund Mobilization Organizing Committee Sema Masung Session Asigi Membership Sing Mapangal Kalan Bayauna Session Pangthok na naba mapamsu yang sinkri haina pongdoki makata na haiki bada Mitai Singbu Kange Lam Kange Harabadi Mitai na India ki Constitution ki manung da lairiba Scheduled Tribe List san banatanadi atay lambi laite maramasina miyam na session asi pangthok pada selgi wakalgi amadi isa Thoraktuna support to behind a soup Makata na Fongdoki. Maitayna India gi constitution ni matnung dalay ba scheduled tribe list san manatanadi atay upay leke masi haiba punamakse koi WMC gi marong pang sing thabak tong nariba marup sing loinana puksil khojen tinana thabak changsin minaba aduga fifth plenary session na se mapung phana magidamakta akoin well in advance professional planning amaga loinana execute tongna ba yaba adagidi fund kai dagi propaya ga akoi mayam se punna pitribida India da lairiba maitai mayam se Kunsilaga, one of the biggest gathering aite khoigidamakta oiba session nama khoi Jiribam sida soidina maki pangthone All Manipur United Clubs Organization Amukogi Tausil Makha Same Kiba United Rehabilitation Center gi Maru Oiba members sing masong staff sing Lunana Center sing the Ladiba Naha sing Yauna Amukogi Miang Makada Social Service Program mga sidagi hawk to kre Tharamasi Lakliba February ki tangkun mga fawo sa tagani hari Social Service Program asig Maru Oiba pandam di February ki tangkun mga si Manipur gi sandaru sing numit amani Iramdam gi Ingkhalakliba Naharul sing gi mapung faba madi Mai Pak pa Basida Naha Sing Tinjang Kaijang Dana Masamu Fana Laiba Matau Yamatai Nisag Ipak the Iraq Naruda Naha Singbo Apaba Asumba Lambida Puraktuna Apaba Matik Saba Bisa Ama Ohenba Lunana Aikoi Akoiba Gipibam Ngaksen Mamasung Lunana Tamba Haibasi Nihaina Amukona Tadorapa Chirula Cinemakatana Fongdorokli Taski Kundagi Haudan Namit Humni Subna Sataraki Ba Capacity Building of NTEP Frontline Staff on Counseling Soft Skills Training Program Ngarang Mai Pakna Infal Hotel Lushin Kre ACO Manipur Dr. W. Sasi Singhana Haudokuna Sataki Ba Tauram Aduda Manipurgi District Kudimaktagi Laki Ba Participant Kuntram Marina Saryaki Pangtoki Ba Tauramadu Maruina Prime Minister Narendra Modi Gilising Makada Kumzalising Kunmanga Fawada TV Lena Mutatpa Haiba Pandam Aduga Marilena Pangtoki Bane NHM Manipur State TV Cell Manipur and Saksam Fravahana Punisindana Pangtoki Ba Tauram Aduda Tata Institute of Social Sciences Mumbai Zing University Bhubaneswar amasung NTEP Manipurgi Resource Person Kaya Tauram Aduda Taramna Oki Luinana Training adubu mapung fana sruk yaki basing na TV lainana nara basing luina bada hana degi hena kanaba fangalagani haina so fongdo na ki.
Manipur hauki bapung kunmari da mioi amata COVID positive oiba thengna khide COVID common control room dagi thadorakpa report amagi matungina Manipur da ngasi fawa da puna mioi lak tara taruk lising homponi pan samapan tara taret COVID-19 test tauki bagi manungda COVID positive oiki ba mioi punna lak ama lising kutra mapan samapan kunmari sukre Fagalapagi chang sa damaftani pan dasming mari taruk taleng na lady amadi lam namasida laiserasin maram oira ga husik fawa da laikidaba apun migi masingna listening ani chamani from mapan oiri Amoram da hauki bapung kunmari da India da nauna mioi chama mriftra hum doi COVID positive oire laina asin maram oira ga mioi ama laikidre fagalapagi chang na sa da mriftra nipan dasmik nipan ama oiri apun ma confirm case na koti mari lang ni futarok lising yang kani lising mari pumanga chamnga ni fu yaukre active case na lising ani da hengalakle laina asina Maram oiraga laikhidaba migi masingna lak manga lising kuntra satri homfu humdoini laina asidagi naba faduna discharge tawkiba migi masingna koti mari lak nifuma toy lising yang khaini toy satruk mari putarit ni laina asidagi ngak thokna na ba vaccine kap thokiba apun migi masingna koti sani kun lak homfu humdo hian khre malem gi ona covid license na khwaidagi hena sukalaba leibak singi manungda USA na ahanba India ni subada masung France na ahum subada leiri Awanong Pok State ki oin Assam na ahanba Mizoram na ni subada masung Manipur na ahum subada damak lingda na lady. Meghalaya da Mikhal gi vote khom gi thabak makok thongba rajniti lusing basing yang na akan mamong da chathari. Tongan ba political party gi lusing basing na makoi gi party gi vote khom gi thabak sathagada ba numit yam selatre. Prime Minister Modi su state adu da pangthopa election campaign da hayeng sarp yagadori nakalamarom da National People's Party NPP gi chief amadi Meghalaya gi chief minister Konrad ki sangmana miyamna Garo Hills ki matang da Khalamba wakhalol adu ohoma purak pangamle hairaduna NPP lengakna Meghalaya da sakwat thaurang kaya purak pangamle haina ngarang numidang North Garo Hills da laiba Mandipathar da pangthokpa election rally ama da fongdokibani nakalamarom dana Congress ke sena lusingba Rahul Gandhi na Silongi Malki da pangthokibi election rally ama da BJP amadi Trinamool Congress na Meghalaya da sathapam thokpa thabakaya sathapam thoktaba thabakaya sathari haina maral sireduna TMC na Meghalaya da mangzil thana na bahonari ba thausil asi BJP ki mapangal hena kangkhal hanabani haiki Aying asagi khal honglakpa madi sabagi sang hengalakliba asigi chanaba mawongda thaba yaragadaba gihu makhalama Indian Council of Agricultural Research na puthokre Anoba gihu makhal asigi maming HD 3385 kawi gihu makhal asi Mars thalo shindringaida lokpa yagani hairi ICR Principal Scientist Rasbi Yadav na harib anoba gihu makhal asina Laumi Singda Senthok Sathok hena puthok anduna semilon da saukhatpa purak pangamgani hairi ningsingba yabadi central na ikui kuidana hongkli ba inga sage khal asina gihu lokpada thengnari ba khudong sadaba singa sibu yengsinna bagi damakta committee ama siamna ba lauktokibani India amadi sinagi ngamkhaigi Sayanaba asil losinabagi matangda India Sina Border Affairs ki kuntaruk suba mifam ngarang Beijing da pangthokre ngarangi mifam asina kumjala sungna tara mapan da pangthokiba mifamgi matungda ahanba oina famkiba mifamni Paugili kulamagi matung ina mifam aduda India amadi Sina ngamkhaida lairiba line of actual control gi matangda review tauki hairi nakalani ki oiba yanataba wafam singsu ningthina khanananaki mifam asina lewak ani gi marakta lairiba lainariba adu sayanaba lainariba adu loisinduna hena faba mari ama purapang ngamgani haibagi thajaba thamle makhatana military commander sing yauna mifam amok pangthokpada nakal anini yanaki hairi Hauzik ngasigi nomagi basanabagi pau
ngasi sanabagi pauda Manipur Cricket Association senduna thas gi mapan gi team tarane thone sar yaraga luang popa cricket ground da hauduk laga satharakliba tari suba MNCA W Pralhad amadi W Ramanand Elite Tournament gi ngasi Khambo Fa 3 public ground da sanakiba match da REYS khwainanga mapalna S Blue Nagamapalna Blue Hawk Khuraibo wicket amada mighty pikre match asigi ahan innings da Blue Hawk Khuraina bet pai khibada over kunthra taruk ka ball ahum da wicket loinamak turaga run chamayang khaitaruk lauduna target run chamayang khaitare thamki match keni suba innings da REYS khwaina gamapalna bet pai khibada over kunthraga ball mari da wicket mapan turaga target run chamayang khaitare lauduna match asi mai paki match asi mai pakraba REYS ki sanaroi Sagurakpam Sankarna man of the match taki housing asi nomogiba ingasagi pau ngasi ga ingasagi pau da ngasi Manipur khwaidagi sagi bag sang ase degree Celsius kuntaru dasmik ani oiki khwaidagi inghibana degree Celsius taramari dasmik tar oiki nungsidaw wising manigi chang ayuda sadong pumari namidang waramda sani nipum doini lo sila pada mari bapa amuana Salai Private Limited ki chairman Oramba Narengmam Samarjit Punga special just NI Manipurna matam sangna akaknaba laitana bel pikre Miram dagi faaki badra ki case sing CBI decision abiu tha se ki tara tareta Delhi police na drug fa bada sena bami ani miam da sakhangal haina MPCC na dabi tawi amadi AMC Narega gi fund atubada thadok piu taruk suba general panchayat election matam sana pangthok piu haibana sing badabi sing taksuladuna rally satkare How's it going to the IS News Matanga Swadel Shinjare, and Tabi Papuna Amuk and Kuramze?